Matam kuirabagi tungda COVID positive ama thengnakre. JNIMS Hospital gi Deputy Medical Superintendent Dr. M. Bapin Kumar na ngarang thokpa chirolamana COVID positive oiba miyoy ama ngarang hospital asigi COVID ward Old ATC da admit tourakkhre. Chahi ani rom gi matungda laichada sigi anaba ama hospital asida admit tourakhibaga loinana laina asi makata na sandoraktanaba hospital asigi junior resident Dr. Singna mathau taba thabak laukhalagani hairi masiga loinana makata na ana layengi mathau taraklabadi hospital asigi unit doctor amadi atai Dr. Singha su tanagani haina chiroladuna hairi panba yabadi malem gi oina kinaraba laichada si khwaidagi han han boina China gi Huwai gi capital Wuhan da kumjali singani tarama panda thengna kibani masiga loinana Manipur yauna Asia leibak sing amadi malem gi leibak sing da laina asi sandoraktuna miyoi lak kaya laina asina maram oiraga sihan kibani